Second MR dagi nongmai mangkhibagi case KRA amasung UKLF ki luchingba ani na Imphal da chatharagli case ki YL Assam da transfer tawbinaba Supreme Court ta haijakre haukiba kumja lising ani taragani panda Imphal da leiba ani suba MR ge DGP Pul ge Arms Court ta thamba 0.9 mm gi pistol yankhai ga taruk magazine yankhai nipan huran khiba thokdoki matang da NIA na charge sheet thangalakuna YL chatharagli case ta chenari ba KRA gi lusingba David Hangsing amasung UKLF ki lusingba Lunkhoson haukip na case asigi YL Imphal da chathabagi mahutta Assam da transfer tawbinaba Supreme Court ta haijarakre prayer asi Kuki Revolutionary Army KRA ge lusingba David Hangsing amasung United Kuki Liberation Front UKLF ki lusingba Lunkhosong haukip na file tawrokiba ne prayer asi ngarang Apex Court asigi Justice AVS Oka amasung Justice Pankas Mithal gi bench na lokhat khe Kuki lalobani gi maikay da lepkhiba council ani gi wafam sing taraba matungda court na mathang sahi gi January 12 faubagi manungda paukhum pirakadaba notice National Investigation Agency NIA da issue tawkhe petitioner ani na court wakalakliba na case asigi YL thengkhang naina satharakpadagi haukhiba me ahum faubada prosecution witness nifugani examine tawkhrabani adubo numit asidagi Manipur da thorakiba kanglup masel gi irangna ohelagliba law and order gi phibam asidagi makha chathadana kayara kan na yaithoktun leire oiriba phibam asida makhoi anisu case asiga mari leinana Imphal da satuna court ka ba ngamdrei maram asina case asi Assam gi court amada transfer tawbiyu haijarakhiba nei panba yabade case asida maru oiba accusing oiriba David Hangsing kumjali singani taraga mapanda court gi bail lawbaga loinana Lunkhoson haukipna mamangi kumjali singani kungani thoida bail lawduna leirakliba nei Manipur da Thailand gi yongsak mai pakna hoba ngamle Parkie Speciosa kauba Thailand gi yongsak makhalase Manipur da thaduna mai pakna mahai panba ngamle haina kwaklei khongul melei private limited ki managing director Dr. Kishore na phongdokre pawasina hai yongsak makhalasi April thadage lei satpa hogduna August October faubada mapung marai faba yongsak oiba ngamme kumjali singani taraga manga taraga tarukta Dr. Kishore na yongsak makhalasi maru lawduna anouba pambe lising taruk lom puthoktuna lamdam asigi miyamda yanthokhe haukiba chahi khara asida lamdam asigi ayang asagi khalga hairiba yongsak makhalasi ga chanaba oire yongsak makhalasi lamdam asida hanadage haujariba yongsak singdage laina tilnana soganbadagi hanthabada natana protein yaubagi changsu wange loinana Bangalore amasung Africa da fangliba yongsak makhal singsu Manipur da hawandu state ki chinjak marang kaihanbada mateng pangna bahonaga nei sagolban thangjam lairaktage samurai latpam jasobantana yongsak makhalasi mai pangna thaduna mahi yalhanba ngamkhre kumjali singani taraga tareta pambi ani thabada ama hingduna sahi tare ki matungda mahi chaba ngambani haire